आकाशवाणी इम्फाल R.K.Gorani na pau pazari ahanbada maroiba pau मुख्यमंत्री नोंथमन बिरेन ngasi angangsing mahi masing tambada mateng oinaba lupa lakh 18,000 gi senpham sing yenthokre Tamenglong Khongsang railway station da siang pubadaba kunmatho yoba rail gari thunglakre Imphal jirbam lambida pandun lenamba mal gari chani ni purum sungasi Imphal lomda thorakre PM Suryagar mu bijli yojna kana blawna na ba MSPTCL na miyamda appeal tawri sarkar na hairi sahi tara ashida high court da baza singi masing samapan taruk tagi dising amaga samaga tara mari de hengatle amasung miyamda khorang ngane riba Paris Olympic hayang degi hawragani masida lewa asi chanaroi samaga tara tare tongan tongan ba masane singda saruk yagani Rise against Agriculture Bibhag Amadi Skills, Labor Employment and Entrepreneurship Bibhag ki Makadalaiba, Manipur Building and Other Construction Workers Welfare Board Sindurangasi, Imphal ki Mukhyamantri ki Secretary at Pangthopa Thorum Amada, Mukhyamantri Nongthuman Birena Mahima Singh Tamliba, Angang Singda, Makoy Lai Lashu Tamada Matiang Oinaba Senpham Singh Yanthokre, Masigiloinana, Thoromadu da Rise against Agriculture Bibhag na Puthokpa Handbook for Farmers Hybrid Amasumiyam the Kusinaki. Mukhyamantri Nongthuman Birena Upon by beneficiaries amri rom da lupa lakon mapa sing pumanga rongi senpham sing makoy gi angang singi mahi masing tambada mating oinaba direct benefit transfer ki khuthang gen thokhi bani thoromadu da siri biren hai sericulture bibhag na mioi kaya da training piduna makoy senthok lambida chauna kana ba phanghali lamda masta phangba tongan tongan uhei wai sing ningthina sem saduna yonba amadi pothok sing asima parlamda thaduk pangamle masigi mathakta Bibhag asin amot akai singdagi har sembagi training piduna mioi kaya gi senthok lambi oiri mangna makata na raija asta leidiba bibhag asi tongan tongan ba mafam manga da chakwa thorangi oiba thabak yasu paikhatli haina phongdokhi Sericulture to project oriba activities mayam hen obira magani sericulture gi koi mafam mari manga da achau ba koi thabak tawdi integrated oak cluster project Sandel Tamenglong Noni Chorchanpur, adagi ED project, Senapati, Jiribam, adagi intensive biovoltaic project in Ukrul, Kamjong, adagi Tamenglong, adagi women empowerment through sericulture, Kaksing, Sandel, Imphal East. Masjid da koi makal makyagi high river seri ga mari leina bada. Ada seri si amna paisa rotation yam thuba. Mogi lang singa kana mamantri amna wangba, tangba, adaga prithvi amna pamna ba pot oi ber khogi se. Thoromadu da saruk yaraduna Social Welfare Mantri Haikam Dingo Singh Hai Miyam Yai Pathingbang the Manipur Building and Others Construction Workers Welfare Board Mathok Pazana Pangthokli Masina Sehi Humpugi Matakta Laiba Lever Kat Paiba Singh Angang Singh the Mahima Singh Tami Kana Bamasung Anna Lain Kudong Sabasu Panghali Sarkar Asina Lakot Liba Miyam Yai Fathorang Kaya Ashida Pung Thogat Piduna Thazabat Thambiu Haina Mantrina Makatana Phongdokhi North Frontier Railway akanaba rail gari amang asi Khongsang railway station da thunglare daba kon mathoyaw ba siang puba rail gari adu ayupung ni pan makha adu aida Khongsang railway station thunglabani ngasi ayuk angan ba rail gari adu jiribam dagi Khongsang tamna lakhibani marak asta Imphal jiribam lambida pandro leramba pochei puba gari chani ni from security gi akanba section thorangaloina ngasi Imphal lomda thorakre Imphal we zila gi manung sen ba singmai kendra gi khurkhul dagi pumlo amadi masigalona ba lamsang kendra gi manung sen ba mayang langjing gi lambi sing social welfare mantri hakam dingo singna masana sel puthoktra semjin khre hairi ba lambi asi nungju tha sida lambi gi phibum hena social lakpadagi tangai fadna miyang chathok chachin da hena khodong jahanna bagi dama semjin khibani lambi semni badu mantri haktheng na chatuna yengsin ki amasung mafam adugi miyam thoraktuna lambi semda sauna mateng pangki babu mantri na thagat ba phongdokhi handak ising isauna lambi thong kya thumjin khiba aduna hena lambi thongi phibam sokchin khibagi maram amasu oigini haina mantri na makata na phongdokhi loinana singmai kengi lambi thong ayamba singya tamya oibana lambi phatabagi sang heli maram aduna kendra aski lambi thong pagat hanaba sarkar da taksin gani haina su mantri na makata na phongdokhi
Imphal Old Secretary Mamang ngasi nungtil tata tipa truck amaga gari macha amaga thengjinabada nupi ama laikhidre mioi adu Imphal jilagi khongmandagi ni hairi mahak mapure bagloinana gari macha adu tongdana lakpani adu bonupi adu di thodok thopam adu laikhide hairi aduga maki mapure ba adu hospital pukhatana laikannari Sandil jila da poche probo gari ama accident thokpadagi Assam Rifles na kanma ngamkhre gari adu da yorokpa poche sing manak nakpa Assam Rifles ki posta proktana thamkhe amasung sokloba mioi singda first aid pikhi tabiriba pawasi Akash Bani Imphal dagini Manipur State Power Distribution Company Limited na miyam da PM Surya Ghar Muft Bijli Yojana ki kana balawna naba appeal tawri Pradhanmantri Narendra Modi na hautokiba scheme asina nungsadagi mai lawduna imungsingda mai ngalhanna bahonari scheme asi kana balawni miyosingna website www.pmsuryaghar.gov.in di khangba yagani hena akupa marol website mspdcl.info natraga Imphal anisuba Manipur Rifle da laiba mspdcl corporate office ki commercial section di khangba yagani Kaksing jila da hangba relief camp sing da laiba mioi sing masa yum da hanjilhanna bi matang da khanna bi throma mangasi jila asigi Panjau Palung gi relief camp da pangthokre throma du da jila adu deputy commissioner Rohit Anand amasung SPTS Bikramjit Saruyakhi Deputy Commissioner amasung SP na relief camp sing da laiba mioi sing apamba amin aning ba punamak thabak da athuba da onthokna ba hotna gani haiba gi thajabasu mifam adu da phongdokhi Kha Manipur College Alumni Association is Sindona ngasi colleges akoy beda hundra manga suba ban mosa kamari leinana asoka pambi sing thakre malim gi honglak liba ainga sai khalla sidagi kharam kai kannana ba amadi Kha Manipur kaksingi akoy bigi phibam hena phagal han bigi pandamda college asigi Alumni Association na tharomasi pangtho khibani upami thabi tharomasi association asiga college asigi NCC cadets singa kosam naduna asoka pambi sa marom thakhi Assam Rifles na sinduna ngasi noni gi haksung khulda luna na thami khongjang ama chathakre mafam adugi miyamna Assam Rifles ka khusam naduna khulladui akoi mafam sing tarutana na thambada mateng pangkhi amaromda Bharat Lanmina konmanga suba Kargil Vijay Divas ningsing kumon amadi Operation Vijay de laikhidraba Bharat Lanmi sing ikai khumnaba ga mari lainena thoroma mangasi Senapati jila tha pangthokre thoroma da Major General SS Katia kana athobe mithunglen oikhi Rising Information Vibhag ka MSICL Tech Kaksing branch ka khusam naduna ngasi skill development training program ama Kaksing Bazar da haudu pangthokre thoromasi lisingani kolhum da konmari da class 12 loikra mairo sing da makta akhadna na pangthokpani Akash Bani Imphal dagi pau tabiri Sarkar na hairi sahitara ashida high court la riba judge singi masing samapan tarukta gi lising amaga samga tara mai de hengatle Rajya Sabha da idune piba pakum amada Law and Justice Mantri Arjun Ram Meghwal na High Supreme Court amasung High Court ke judge lobi thabak asi Bharat ki Sangvidan gi makhara chathabani masida jat kanglu khaiduna pangthok panate khala baja sing adu Supreme Court collegium thagal ba mioi singni Lok Sabha tangasi ken gi budget makhata na khane ki khana badu da sar uyaraduna Congress ke Charanjit Singh Sani na High anda puthol ba budget asi sadharan miyam da kana bi budget ama oide masi asar miranai mongda chathaba budget ni Punjab ta handak ising isang no chhol ba mioi sing da tengbang pibi gi wapam amata budget asi da pande budget asi khana ba da sar uyaraduna NCP ge Sunil Takre na High Maki Raja Maharashtra da NDA na pa sarkar na pan matam da chako thorong sing paikhat ki asumna Sarkar na pakhali ba chako thorong sing asi birodhi dol sing na su thagat pham thokpani adubu masi khangsinadana maral sifam thoi haiduna pangshida siba asi tawpham thokte Mapal Tharum Raja Mantri Kirti Badan Singh Hairi Malem gi leibak tara taruna passport paiba Bharat macha sing da visa yaudana lemna sangba yabagi khudong chaba phanghalli Rajya Sabha da ngasi idune pi pakum amada mahagna hai leibak ni phuromna visa on arrival khudong chaba piri amasung leibak ni putare lomna e visa gi khudong chaba sing Bharat macha sing da piri Mantri na makhata na hai sarkar na atopa leibak sing da Bharat macha sing ayat palaitana chathok chachin janaba thaurang kaya paikhatli masida natana mapandi lakpa mioi singisu visa yaudana changba yana ba leibak asida su thabak kaya marum paikhatli Miyamna khawrang ngaina riba Paris Olympic hayengdagi hauragani
Olympic as the Bharat ke sanoi sa mga tara-tara tongan ba masana singda saruk yagani. Nupi archery individual ranking round ke match ngasi nung silpung amma da sana ba hauki madu Bharat ke team na marishu mafam da laiki makoi quarter final sanana ba sem sare. Archery ke individual ranking round da Bharat ke sanaroi Deepika Kumari Ankita Bhagat Vajan Kaur amasung B Dheeraj saruk yari handak Olympic Games as da Bharat na archery event mga da saruk yagani. Paris Olympic sanoi sa mga tara-tara saruk yari masi manung da Manipur dagi Saikhom Mirabai Chanu amasung Nilakanta Sharma yauri. Games as ka mari lainana Imphal Tail Pata Laiba Sai NARC complex da ise iba sangdam na ba layak pa masu quiz competition sing pangthokani masi Sai NARC na psinbani masida class 9 gi 12 fawda tamni mahiroi sing saruk yaba yagani akupa marol Sai NARC Imphal office tagi natraga makoi website www.sai.nerc.in dagi khangba yagani. Information amasung broadcasting mantri Ashni Vaisnavna video conferencing khutang da Bharat ki samnga suba community radio station sanga kre. Sanga bigi thoromatu da information amasung broadcasting Raja Mantri Dr. L. Murugan amasung Mizorangi Mukhyamantri Laldu Homa su saruyaki apna radio marpudra dasmik Suina FM Haiba radio station asi Aizolgi Indian Institute of Mass Communication as alaigadabani thoromatu da wangang la duna Sri Vaisnavna hai Hairiba radio station asina mapam adu akoi badalai ba mayamda sauna kanaba piragani. Pradhan Mantri Narendra Modi kunmanga suba Kargil Vijay Divas palan tharom saruk yanana bagidam hayang Kargil War Memorial da satkani. Mahangna tharom adu da Kargil da laikhidraba balat lanmising mapam da ikai khumna utkani. Sri Modi na video conference ke khuthang da Sinkan La Tunnel project ke jatra su hungani. Hairiba tunnel asi Nimu Padum Darja Lambi Pauduna Lega Samna Hangani Tunnel asi Malengi Khwaiti Wangba tunnel amu oigadoribani. Ngaksel Mantri Rajnath Singh na New Delhi laiba Vietnam Ambassador ngasi satuna Central Committee of the Communist Party of Vietnam gi General Secretary oiramba laikhidraba Ngu Yen Phu Trong da ikai khumna ba utkre. Sei marphu suraba lusingba si mamang sayolda Hanoi da laikhidabani. India Meteorological Department IMD na hairi lebak asigi nongsup thangba amasung mayai thangba sarok singda lagliba numit kharini asida akan manong suraba yai. Akashbani ga wari sanabada IMD gi senior scientist R.K.Gorani na hai Gujarat, Konkan, Goa amasung Maharashtra da hayang phawda akan manong sugani. Amarumda Gujarat ke Mukhyamantri Bhupendra Patel na Raja aski ising isang solam pham sing satuna yang sin kre pangmising unaba amada Mukhyamantri na hai jila taretagi myoy samnga kontra mga kanbangam khibagaloina na myoy lesing mariga sanina sapagadaba mapham singda hongdoktuna lehen kre. Sri Lanka chathariba Women's Asia Cup T20 cricket semi final da Bharat ka Bangladesh ka amasung Sri Lanka ka Pakistan ga haying thengnaragani match anima Sri Lanka gi Dambula International Stadium da sanagani. Hauzik aroibada maroiba pau amuk hanna. Mukhyamantri Nongthoman Birena ngasi angang singi mai masing tamada mating oinaba lupa la kunmapan lesing pumangarong gi senpam sing yenthokre. Tamilongi Khongsang Railway Station da siang puba daba kunmatho yawa rail gari thungla kre. Imphal jiribam lambida panduna lainamba malgari chanirin purom so security akan ba sexual thorangaloina nangasi Imphalom da thorakre. PM Suryagar move bijli yojana kana balauna na ba MSPDCL na miyamda appeal tawri. Sarkar na hairi sahitara ashida high court lairiba jasingi masing samapan taruktagi lising amaga samanga taramari hengatle amasung Miyamna khawrang na ngainariba Paris Olympic hayingdagi hauragani masida laibak aski sanaroi samga tara tare na tongan basana singda saruk yagani pauloi jare.